ꯁꯤꯅ ꯊꯣꯡꯅꯕꯒꯤꯅꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯁꯤꯅ ꯑꯥꯂꯨ ꯑꯅꯧꯕꯅꯤ ꯎꯔꯤꯁꯤꯒ ꯑꯥꯂꯨꯒ ꯏꯔꯣꯟꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯝꯂꯥ ꯆꯥꯒꯦ ꯄꯨꯊꯣꯛꯏꯅꯦꯕꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯂꯣꯏꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯣꯝꯂꯥ ꯆꯥꯕꯁꯤ ꯑꯗꯨꯝ ꯍꯥꯎꯕꯅꯤꯅꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯅꯦ ꯀꯕꯨꯂꯤ ꯆꯅꯥꯔ ꯊꯣꯡꯒꯦ ꯇꯧꯔꯤꯅꯤꯀꯣ ꯀꯕꯨꯂꯤ ꯆꯅꯥꯔꯁꯦ ꯃꯆꯥꯗꯨꯅꯦ ꯑꯩꯒꯤ ꯀꯕꯨꯂꯤ ꯆꯅꯥꯔꯁꯦ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯇꯧꯋꯤꯕ ꯀꯕꯨꯂꯤ ꯆꯅꯥꯔꯁꯤꯅꯅꯦ ꯉꯧꯁꯨ ꯉꯧꯗꯣꯏꯅꯤ ꯊꯣꯡꯁꯨ ꯊꯣꯡꯗꯣꯏꯅꯦꯕꯅꯦ ꯑꯉꯧꯕꯗꯨꯅ ꯃꯆꯥꯒꯤ ꯇꯤꯐꯤꯟ ꯍꯥꯞꯅꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯥ ꯈꯔ ꯈꯖꯤꯛ ꯈꯔ ꯆꯥ ꯊꯛꯅꯕ ꯌꯥꯏꯅꯅꯦ ꯑꯗꯨꯒ ꯁꯤꯒ ꯑꯩ ꯀꯥꯝꯍꯟꯅ ꯂꯣꯏꯔꯦꯀꯣ ꯀꯥꯝꯍꯟꯅ ꯂꯣꯏꯔꯦ ꯈꯥꯏꯕꯣꯛ ꯑꯃ ꯈꯥꯏꯗꯣꯛꯇꯣꯏꯅꯤ ꯃꯆꯥꯒꯤ ꯉꯧꯅꯕꯒꯤ ꯇꯤꯐꯤꯟꯒꯤꯅꯦ ꯇꯤꯐꯤꯟ ꯍꯥꯞꯅꯕꯒꯤ ꯑꯗꯨꯒ ꯈꯥꯏꯕꯣꯝꯅ ꯊꯣꯡꯗꯣꯏꯅꯦꯕꯅꯦ ꯑꯗꯣ ꯀꯥꯝꯍꯟꯕ ꯃꯇꯝꯗ ꯑꯩꯅ ꯑꯥꯂꯨꯁꯤꯗꯤ ꯑꯗꯨꯝ ꯍꯥꯞꯄꯧꯔꯕ ꯑꯥꯂꯨꯁꯤꯅ ꯈꯔ ꯑꯃ ꯊꯣꯡꯕꯗ ꯍꯥꯞꯀꯅꯤ ꯈꯔ ꯑꯃꯅ ꯏꯔꯣꯟꯕꯗ ꯍꯥꯞꯅꯕꯒꯤ ꯄꯨꯔꯤꯒ ꯑꯥꯂꯨꯒ ꯑꯃ ꯏꯔꯣꯟꯒꯦ ꯈꯜꯂꯤꯅꯦꯕꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯅꯥꯔꯁꯦ ꯉꯧꯈꯤꯒꯦ ꯁꯤꯒ ꯂꯩꯔꯦ ꯆꯅꯥꯔ ꯉꯧꯕꯗ ꯍꯥꯞꯅꯕ ꯀꯩꯅꯣꯅꯤꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤꯀꯣ ꯇꯤꯜꯍꯧ ꯈꯔ ꯂꯩꯔꯦ ꯈꯥꯡꯁꯨ ꯁꯥꯔꯦꯀꯣ ꯊꯥꯎ ꯍꯩꯅ ꯁꯥꯔꯦ ꯍꯧꯖꯤꯛ ꯉꯧꯈꯤꯒꯦ ꯃꯌꯥꯝ ꯂꯣꯏꯔꯛꯇꯣꯔꯦ ꯑꯩꯒꯤ ꯑꯉꯧꯕꯁꯦ ꯑꯩꯅ ꯁꯣꯝ ꯇꯧꯔꯤ ꯃꯆꯥꯅ ꯁꯣꯝꯗ ꯃꯥꯒꯤꯁꯨ ꯀꯟꯅ ꯃꯥꯒꯤ ꯂꯣꯏꯁꯤꯜꯂꯤꯕꯅꯦ ꯃꯆꯥꯒꯤꯗꯤ ꯍꯧꯖꯤꯛ ꯆꯠꯄꯗ ꯆꯥꯅꯕꯒꯤ ꯑꯣꯏꯅ ꯇꯟ ꯍꯧꯕꯤꯈ꯭ꯔꯕꯅꯦꯕꯅꯦ ꯑꯗꯣ ꯇꯟ ꯍꯧꯕꯗꯤ ꯑꯩ ꯎꯠꯆꯍꯧꯗ꯭ꯔꯦ ꯃꯌꯥꯝꯗ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯑꯄꯨꯕ ꯑꯝꯇ ꯄꯨꯕꯁꯦ ꯄꯨꯕ ꯌꯥꯗꯕꯅꯦꯕꯅꯦ ꯃꯣꯏꯁꯦ ꯇꯤꯐꯤꯟ ꯐꯥꯎꯅꯦ ꯃꯣꯏꯁꯦ ꯁꯤꯟ ꯄꯨꯕꯩ ꯃꯊꯧ ꯇꯥꯏꯗꯣ ꯑꯥꯏꯇꯦꯝꯗꯣꯅꯦ ꯅꯣꯡꯃꯅ ꯑꯃ ꯄꯨꯕ ꯅꯣꯡꯃꯅ ꯑꯃ ꯄꯨꯕ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯉꯔꯥꯡꯁꯦ ꯇꯟ ꯍꯥꯞꯄꯤꯕꯅꯦꯕꯅꯦ ꯃꯥꯒꯤꯅꯦ ꯑꯗꯣ ꯃꯥ ꯉꯔꯥꯡ ꯇꯟ ꯄꯨꯖꯝꯃꯤ ꯃꯥ ꯉꯁꯤ ꯇꯟ ꯄꯨꯔꯣꯏ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯗꯥꯡꯗ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯤꯅꯤ ꯅꯣꯡꯃ ꯃꯃꯥꯡꯗꯒꯤꯅꯦ ꯆꯥꯛꯀꯁꯤꯅꯅꯦ ꯃꯃꯥ ꯍꯌꯦꯡ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣꯒ ꯍꯪꯉꯤꯅꯦ ꯑꯉꯛꯄ ꯑꯉꯥꯡꯁꯤꯡꯅꯤꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯃꯇꯝ ꯂꯧꯔ ꯈꯪꯒꯅꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯅ ꯅꯣꯛꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯑꯩꯅ ꯅꯪ ꯆꯥꯕꯗ ꯈꯪ ꯂꯩꯔꯦ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯆꯥ ꯊꯤꯟꯗꯣꯛꯑꯝꯃꯤꯃꯦꯕꯅꯦ ꯊꯤꯟꯗꯣꯛꯄ ꯍꯥꯏꯗꯤ ꯃꯈꯥꯐꯧꯒ ꯆꯠꯇꯦꯗ ꯃꯊꯛꯁꯤꯒꯒꯤ ꯑꯗꯨꯝ ꯑꯗꯣ ꯃꯥꯅꯦ ꯈꯣꯡꯎꯞꯁꯤꯅꯦ ꯃꯥ ꯃꯊꯟꯇꯅ ꯑꯃꯐꯥꯎ ꯇꯣꯡꯗꯦ ꯑꯩꯅ ꯇꯣꯡꯕꯤꯗꯣꯏꯅꯦꯕꯅꯦ ꯈꯣꯡꯎꯞ ꯃꯊꯟꯇꯅ ꯑꯃꯐꯥꯎ ꯇꯣꯡꯗꯦ ꯑꯗꯨꯒ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯃꯌꯥꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯅꯤꯅꯦ ꯃꯊꯟꯇ ꯍꯧꯔꯛꯏꯅꯤꯁꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯊꯝꯃꯤꯕꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯖꯦꯠ ꯄ꯭ꯂꯥꯟꯅꯤ ꯃꯌꯥꯝ ꯄ꯭ꯂꯥꯟꯁꯤꯡꯁꯦꯅꯦ ꯅꯨꯡꯁꯥ ꯊꯪꯕ ꯃꯥꯏꯀꯩꯁꯦ ꯀꯩꯅꯣ ꯑꯣꯏꯕꯅꯤꯀꯣ ꯑꯗꯨꯝ ꯍꯥꯏꯊꯈꯤꯕꯅꯦꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯤꯕ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯆꯪꯉꯛꯅ ꯆꯥ ꯊꯛꯇꯣꯏꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯆꯥ ꯊꯛꯎꯒꯤꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯆꯥ ꯊꯛꯅꯅꯦ ꯆꯥ ꯊꯛꯅ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯉꯁꯥꯏꯒꯤꯗꯤ ꯏꯪꯕꯒ ꯈꯪꯉꯝꯗꯦ ꯑꯩꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯣꯖꯥ ꯎꯞꯁꯜꯂꯤꯕꯅꯦ ꯏꯪꯓꯜꯂꯛꯅꯅꯦ ꯃꯣꯖꯥ ꯎꯞꯁꯜꯂꯤꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯤꯕꯅꯦ ꯑꯌꯨꯛꯇꯗꯤ ꯎꯔꯤ ꯎꯔꯥ ꯇꯧꯕꯁꯦꯅꯦ ꯃꯣꯖꯥ ꯃꯣꯔꯥꯡꯀꯥꯁꯦ ꯎꯞꯁꯜꯂꯒ ꯋꯥꯏ ꯏꯆꯤꯟ ꯆꯤꯟꯕꯅꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯖꯥ ꯎꯞꯁꯜꯂꯤꯅꯤ ꯃꯣꯖꯥ ꯎꯞꯁꯜꯂꯒ ꯆꯥ ꯊꯛꯑꯅꯤ ꯑꯗꯨꯒ ꯄꯄꯥꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯄꯄꯥꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯥꯔꯇꯤ ꯆꯠꯂꯨꯏꯅꯅꯦ ꯄꯥꯔꯇꯤ ꯃꯣꯏ ꯕꯦꯡꯛꯇꯒꯤꯅꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯤꯅꯤꯀꯣ ꯑꯇꯣꯞꯄ ꯃꯣꯏ ꯏꯁꯇꯥꯐ ꯑꯃꯒꯤꯅꯦ ꯃꯆꯥꯒꯤ ꯃꯣꯏꯁꯤꯒꯗꯤ ꯀꯩꯅꯣ ꯂꯩꯌꯦꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯐꯥꯔꯁ ꯃꯦꯟꯁ ꯂꯥꯛꯄꯁꯦ ꯃꯣꯏꯁꯤꯒꯗꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯋꯦꯕꯅꯦ ꯇꯨꯂꯣꯅꯤ ꯕꯤꯌꯥ ꯍꯥꯏꯅꯅꯦ ꯑꯗꯨꯃ ꯆꯠꯂꯨꯕꯅꯤ ꯑꯗꯨꯅ ꯃꯥ ꯊꯦꯡꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥ ꯇꯨꯝꯃꯤ ꯀꯟꯅ ꯑꯩꯅ ꯆꯥ ꯊꯛꯏꯅꯤ ꯆꯥ ꯊꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯤ ꯄꯄꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯤ ꯁꯤꯒ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯀꯕꯨꯂꯤ ꯆꯅꯥꯔꯗꯣ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯎꯔꯤꯁꯤꯅ ꯃꯦꯠꯇꯣꯏꯅꯤꯀꯣ ꯏꯔꯣꯟꯕꯣꯏ ꯃꯦꯠꯄꯣꯏ ꯀꯔꯤꯕꯣꯏꯀꯣ ꯑꯗꯣ ꯃꯨꯜꯍꯥꯁꯤꯅ ꯉꯥꯟꯗꯣꯏꯅꯤ ꯑꯗꯣ ꯀꯕꯨꯂꯤ ꯆꯅꯥꯔ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯅꯤ ꯃꯣꯔꯣꯛ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯃꯊꯪ ꯌꯦꯡꯕꯤꯌꯨꯀꯣ
ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯐꯖꯕ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯗꯕꯅꯦꯕꯅꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯦ ꯑꯩꯒꯤꯁꯦ ꯅꯠꯇ꯭ꯔꯥ ꯃꯄꯥꯟꯗ ꯑꯩꯗꯤ ꯃꯄꯥꯟꯒꯤꯗꯣ ꯀꯌꯥ ꯌꯥꯎꯗꯦꯕꯅꯦ ꯑꯗꯨꯒ ꯑꯩꯁꯦ ꯃꯄꯥꯟꯒꯤꯗꯁꯨ ꯊꯣꯛꯑꯒꯅꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦꯅꯦ ꯈꯪꯗꯦ ꯑꯗꯨꯝ ꯏꯀꯥꯏꯌꯦꯕꯅꯦ ꯅꯝꯕ ꯉꯝꯗꯦ ꯚꯤꯗꯤꯑꯣꯁꯦ ꯂꯧꯒꯦ ꯇꯧꯔꯒ ꯍꯦꯛꯇ ꯏꯀꯥꯏꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯊꯥꯎ ꯌꯩꯕꯗ ꯍꯥꯞꯄꯤꯕ ꯀꯩꯅꯣꯁꯤꯅꯦ ꯑꯋꯥ ꯐꯗꯤꯒꯣꯝꯗ ꯀꯩꯅꯣꯅꯤ ꯃꯀꯣꯛ ꯊꯣꯡꯕ ꯁꯔꯨꯛꯇꯨꯅꯤꯀꯣ ꯁꯨꯃꯥꯏꯅ ꯊꯥꯎ ꯌꯩꯕꯗ ꯍꯥꯞꯄꯗꯤ ꯁꯥꯊꯤꯅ ꯍꯥꯎꯏ ꯃꯅꯝ ꯑꯃ ꯇꯣꯉꯥꯟꯅꯅꯦ ꯊꯣꯛꯏꯗꯣ ꯇꯣꯃꯦꯇꯣ ꯍꯥꯞꯆꯤꯜꯂꯦ ꯇꯣꯃꯦꯇꯣ ꯍꯥꯞꯆꯤꯜꯂꯒ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯃꯁꯂꯥ ꯇꯁꯂꯥ ꯍꯥꯞꯄ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯊꯨꯝꯁꯨ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯐꯖꯅ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯊꯨꯝꯁꯦ ꯉꯟꯅ ꯍꯥꯞꯆꯤꯜꯂꯗꯤ ꯇꯣꯃꯦꯇꯣꯁꯦ ꯌꯥꯡꯅ ꯄꯠꯊꯩꯑꯕꯅꯦ ꯑꯩꯅ ꯍꯥꯞꯆꯤꯜꯂꯤꯅꯤ ꯀꯕꯨꯂꯤ ꯆꯅꯥꯁꯤꯡꯁꯦ ꯃꯆꯥꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯤꯗ ꯈꯪꯗꯦ ꯑꯩꯗꯤ ꯑꯆꯧꯕꯗꯅꯦ ꯈꯪꯗꯦ ꯏꯆꯥꯎ ꯆꯥꯎꯔꯒ ꯗꯨꯞ ꯗꯨꯞ ꯂꯥꯎꯔꯒ ꯀꯩꯅꯣ ꯑꯣꯏꯗꯅ ꯃꯆꯥꯁꯤꯅ ꯊꯣꯡꯉꯤꯗꯅ ꯃꯆꯥꯁꯤꯗ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏꯗꯤ ꯑꯆꯧꯕꯗ ꯁꯤꯖꯤꯟꯅꯗꯦ ꯑꯥꯂꯨꯁꯤꯒ ꯈꯔ ꯃꯃꯨꯟ ꯋꯥꯠꯂꯤꯕꯅꯦ ꯍꯣꯏ ꯁꯥꯊꯤꯅ ꯍꯦꯟꯖꯟꯅ ꯃꯨꯟꯕꯗꯁꯨ ꯍꯥꯎꯕ ꯋꯥꯠꯄꯅꯤꯅꯦ ꯈꯤꯇꯪ ꯋꯥꯠꯄꯁꯤꯗꯤ ꯑꯩ ꯊꯣꯡꯕꯗ ꯑꯗꯨꯝ ꯃꯨꯜꯂꯛꯑꯅꯤꯅ ꯑꯩꯁꯦ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯈꯔ ꯊꯥꯛꯏꯅꯤ ꯂꯣꯏꯔꯅꯤ ꯍꯧꯖꯤꯛ ꯑꯩ ꯃꯁꯂꯥ ꯑꯩ ꯍꯥꯞꯇ꯭ꯔꯕꯅꯤ ꯁꯤꯗ ꯏꯁꯤꯡ ꯁꯥꯍꯜꯂꯤꯅꯦꯕꯅꯦ ꯃꯍꯤ ꯍꯥꯞꯅꯕꯒꯤ ꯈꯥꯡ ꯑꯁꯥꯕꯁꯤꯗ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯔꯕꯅꯤꯅ ꯂꯣꯏꯔꯦ ꯆꯨ ꯂꯥꯎ ꯁꯤꯒꯤ ꯈꯥꯡꯁꯦ ꯑꯃꯐꯥꯎ ꯁꯤꯖꯤꯟꯅꯗꯕ ꯈꯥꯡꯅꯤꯀꯣ ꯁꯤꯅ ꯒꯔꯝ ꯃꯁꯂꯥꯅꯤ ꯃꯌꯥꯝ ꯑꯩꯅ ꯊꯥꯛꯏꯁꯦ ꯐꯗꯤꯒꯣꯝ ꯆꯪꯒꯣꯝ ꯊꯥꯛꯏꯅꯤ ꯁꯤꯅ ꯃꯇꯣꯟ ꯊꯪꯕ ꯁꯔꯨꯛꯇꯨꯅꯤ ꯁꯤꯁꯤꯅ ꯑꯗꯣ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯑꯗꯩ ꯑꯃꯨꯛ ꯏꯁꯤꯡ ꯍꯩꯖꯤꯜꯂꯅꯤ ꯂꯣꯏꯔꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤ ꯇꯧ ꯇꯧꯅ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯏꯔꯣꯜꯂꯤꯅꯦꯕꯅꯦ ꯑꯩꯅꯦ ꯂꯣꯏꯔꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯔꯅꯤ ꯐꯖꯅ ꯁꯧꯔꯦꯍꯦ ꯃꯍꯤ ꯀꯥꯁꯦ ꯆꯞ ꯆꯥꯔꯦꯀꯣ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗꯣ ꯁꯥꯊꯤꯅꯁꯨ ꯍꯥꯎꯔꯝꯃꯤ ꯄꯄꯥꯅꯁꯨ ꯐꯖꯅ ꯍꯥꯎꯏ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯆꯥꯔꯒ ꯑꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯎꯔꯤ ꯑꯥꯂꯨ ꯏꯔꯣꯟꯕꯗꯣ ꯎꯔꯤ ꯑꯥꯂꯨ ꯏꯔꯣꯟꯕꯁꯨ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯝꯃꯤ ꯐꯗꯤꯒꯣꯝ ꯇꯤꯜꯍꯧ ꯃꯅꯥ ꯐꯖꯅ ꯊꯥꯛꯆꯜꯂ ꯏꯔꯣꯜꯂꯕꯅꯤꯅꯅꯦ ꯈꯨꯍꯥꯎ ꯑꯃ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜ ꯄꯥꯄꯔ ꯂꯩꯔꯦ ꯑꯗꯩꯗꯤ ꯀꯕꯨꯂꯤ ꯆꯅꯥ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯏꯔꯣꯟꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯨꯜꯍꯥ ꯑꯉꯥꯟꯕꯅꯤꯀꯣ ꯑꯗꯣ ꯄꯄꯥꯒꯤ ꯄꯤꯔꯨꯈꯤꯒꯦ ꯆꯥꯛ ꯑꯗꯨꯒ ꯑꯩꯅ ꯎꯔꯤ ꯎꯔꯥ ꯇꯧꯕꯗ ꯄꯄꯥꯒꯤ ꯂꯥꯏ ꯀꯟꯅꯕ ꯏꯁꯤꯡ ꯌꯥꯎꯔꯝꯗꯔꯦ ꯏꯁꯤꯡ ꯂꯧꯔꯨꯁꯤ ꯃꯌꯥꯝ ꯄꯄꯥ ꯆꯥꯖꯍꯧꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯄꯄꯥꯒꯤ ꯇꯤꯐꯤꯟ ꯇꯦꯔꯥꯡ ꯌꯣꯝꯃꯨꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒꯅꯦ ꯑꯩꯅꯦ ꯀꯣꯝꯂꯥ ꯆꯥꯒꯦꯅ ꯄꯨꯊꯣꯛꯏꯅꯤ ꯑꯌꯨꯛ ꯍꯥꯏꯔꯔꯣꯏ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯍꯥꯏꯔꯒꯦꯀꯣ ꯅꯨꯡꯊꯤꯜ ꯄꯨꯡ 12:30 ꯍꯦꯟꯖꯜꯂꯛꯑꯕꯅꯦꯕꯅꯦ ꯑꯗꯣ ꯑꯩꯅ ꯀꯣꯝꯂꯥ ꯆꯥꯒꯦꯅ ꯄꯨꯊꯣꯛꯏꯅꯤ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯦ ꯀꯣꯝꯂꯥꯁꯦ ꯆꯥꯍꯧꯒꯦ ꯍꯥꯏꯅꯅꯦ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯗ ꯆꯥꯍꯧꯗ꯭ꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯂꯣꯛ ꯍꯦꯛꯇ ꯊꯨꯡꯒꯜꯂꯦꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩ ꯂꯣꯛ ꯊꯨꯡꯉꯤꯅꯤꯀꯣ ꯑꯗꯩ ꯀꯣꯝꯂꯥ ꯆꯥꯒꯦ ꯄꯨꯊꯣꯛꯏꯅꯤ ꯀꯣꯝꯂꯥ ꯆꯥꯈꯤꯁꯤ ꯃꯌꯥꯝ ꯀꯣꯝꯂꯥ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ
ꯍꯧꯖꯤꯛꯁꯨ ꯀꯣꯝꯂꯥ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯣꯝꯂꯥ ꯆꯥꯕꯁꯦ ꯍꯥꯎꯁꯨ ꯍꯥꯎꯕꯅꯤꯅꯦ ꯐꯖꯅ ꯑꯗꯣ ꯁꯤ ꯀꯣꯝꯂꯥꯁꯤꯅꯦ ꯐꯖꯅꯁꯨ ꯍꯧꯔꯝꯃꯤ ꯑꯩꯁꯦ ꯊꯨꯝꯕꯅ ꯈꯨꯊꯨꯝ ꯑꯃ ꯀꯣꯝꯂꯥꯁꯦ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯐꯝꯅ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯍꯩ ꯔꯥ ꯆꯥꯕ ꯈꯪꯗꯦ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯩꯗꯤ ꯀꯣꯝꯂꯥꯁꯦ ꯆꯥꯈꯤꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯝ ꯑꯩ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯅꯤ ꯁꯤ ꯂꯣꯏꯔꯒ ꯑꯩ ꯑꯃꯨꯛ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯨ ꯑꯦꯗꯤꯠ ꯇꯧꯈꯤꯗꯣꯏꯅꯤꯀꯣ ꯚꯤꯗꯤꯑꯣ ꯑꯦꯗꯤꯠ ꯇꯧꯕꯗꯁꯨ ꯀꯨꯏꯅ ꯆꯪꯈ꯭ꯔꯖꯥꯠꯅꯤ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯆꯧ ꯑꯆꯧꯕ ꯃꯤꯁꯤꯡꯁꯦ ꯐꯖꯅ ꯋꯥꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯃꯆꯥ ꯃꯁꯨꯅꯤ ꯑꯗꯣ ꯑꯆꯧ ꯑꯆꯧꯕ ꯗꯦꯜꯂꯤꯒ ꯊꯥꯡꯒꯠꯄ ꯃꯤꯁꯤꯡꯁꯦ ꯐꯖꯅ ꯃꯣꯏ ꯐꯖꯅ ꯕꯤꯖꯤ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯕꯤꯖꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯃꯃꯝꯅ ꯀꯣꯟꯇꯦꯟꯁꯦ ꯁꯥꯡꯅ ꯊꯥꯡꯒꯠꯄꯁꯨ ꯌꯥꯎꯕꯅꯤꯅꯦ ꯃꯤꯅꯤꯠ ꯃꯤꯅꯤꯠ ꯀꯨꯟꯒ ꯍꯦꯟꯅ ꯊꯥꯡꯒꯠꯄ ꯌꯥꯎꯕꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯗꯤ ꯃꯣꯏ ꯐꯖꯅ ꯋꯥꯔꯝꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯅꯧꯕ ꯆꯪꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯀꯣꯝꯂꯥ ꯆꯥꯔꯤ ꯍꯥꯎꯕꯅ ꯀꯣꯝꯂꯥꯁꯤꯁꯨ ꯀꯩꯅꯣꯅꯦ ꯈꯨꯍꯥꯎ ꯑꯃꯅꯤ ꯀꯣꯝꯂꯥꯁꯦ ꯏꯊꯟꯇ ꯆꯥꯕꯁꯤ ꯃꯤ ꯑꯅꯤ ꯑꯍꯨꯝꯒ ꯆꯥꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯔꯣꯏꯗ꯭ꯔꯗꯣꯀꯣ ꯏꯊꯟꯇ ꯆꯥꯔꯤꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯀꯣꯝꯂꯥꯁꯦ ꯆꯥꯔꯒꯅꯦ ꯀꯩꯅꯣ ꯇꯧꯗꯦꯗꯣ ꯃꯄꯪ ꯃꯔꯥꯡꯁꯤꯗꯤ ꯆꯥꯁꯟꯗꯦꯕꯅꯦ ꯃꯄꯪ ꯃꯔꯥꯡꯁꯤꯡꯁꯦ ꯑꯩ ꯂꯣꯏ ꯑꯣꯠꯊꯣꯛꯏꯕꯅꯦ ꯃꯍꯤꯗꯨꯇꯅꯤ ꯑꯩꯅ ꯆꯨꯞꯄꯤꯕ ꯑꯗꯨꯒ ꯃꯄꯪ ꯃꯔꯥꯡꯁꯤꯗꯤ ꯂꯣꯏꯅ ꯑꯣꯠꯊꯣꯛꯏ ꯏꯁ ꯈꯨꯍꯥꯎ ꯑꯃꯅꯤꯍꯦ ꯀꯣꯝꯂꯥꯁꯦ ꯊꯨꯝꯕꯅ ꯁꯨꯃꯥꯏꯅ ꯊꯨꯝ ꯃꯣꯔꯣꯛ ꯇꯧꯔꯒ ꯅꯝꯅ ꯆꯨꯞꯅ ꯆꯥꯕꯁꯦ ꯈꯨꯍꯥꯎ ꯆꯥꯗꯦ ꯐꯖꯅ ꯍꯥꯎꯔꯤ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯗꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯐꯖꯕꯅ ꯀꯣꯝꯂꯥꯁꯤꯁꯨ ꯈꯨꯐꯖ ꯑꯃꯅꯤ ꯑꯩ ꯑꯣꯛꯇꯅ ꯑꯃꯃꯨꯛ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯀꯣꯝꯂꯥꯁꯤ ꯆꯥꯎꯁꯨ ꯆꯥꯎꯈ꯭ꯔꯄꯣꯠꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯩ ꯀꯣꯝꯂꯥ ꯐꯖꯅ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ